Tasengna hairabada nangna hainingdaba leiba matamda nangna khanba wakhal adu nangna munna khantharagadi nangna hainingdriba adu karigino haiba adu khangba ngamgani aduga thangai sengna hairabada nangna khalliba wakhal adugi matangda nang khaktana chumna khange khalloi haiba ngamgani madu ishwarna tawgadaba natte aduga nangna ayaba piragadi lai fattabana nangbu fattaba wakhal khalhanba ngammi aduna nangna sexil haudragadi nangbu mahakna fattaba wakhal kaya ama nangonda hapsillakani aduga nangna khangadabadi nangi wakhal adu fattaba wakhal singna pikhallabadi nangi punsi adu nungaina lenba sukngam ngamloi ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯎꯠꯄꯤꯒꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯔꯤꯁꯨ ꯇꯧꯒꯗꯕ ꯂꯩꯇꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜꯗꯤ ꯄꯤꯕꯤꯒꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯍꯟꯕꯤꯒꯅꯤ ꯑꯩꯈꯣꯏꯕꯨ ꯑꯆꯨꯝꯕꯗ ꯆꯤꯡꯕꯤꯅꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯄꯤꯅꯕꯤꯔꯤ ꯑꯩꯈꯣꯏ ꯇꯝꯕꯤꯅꯕ ꯑꯣꯖꯥ ꯀꯌꯥ ꯑꯃ ꯃꯍꯥꯛꯅ ꯄꯤꯅꯕꯤꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯆꯧꯕ ꯗꯥꯏꯇ꯭ꯌ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯊꯕꯛ ꯄꯥꯡꯊꯣꯛꯆꯕ ꯑꯗꯨꯅꯤ ꯃꯁꯤꯃꯁꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯄꯥꯡꯒꯜꯗꯤ ꯄꯤꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯛꯂꯣꯏ ꯑꯗꯨꯅ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯇꯧ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯕ ꯑꯁꯤꯗꯤ ꯑꯄꯪꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯃꯔꯝꯗꯤ ꯅꯪꯅ ꯇꯧꯕ ꯉꯝꯂꯣꯏꯗꯧꯕ ꯑꯃ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯇꯧ ꯍꯥꯏꯅ ꯁꯨꯛꯍꯥꯏ ꯍꯥꯏꯔꯛꯂꯣꯏ ꯑꯗꯨꯅꯅꯤ ꯑꯩꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯍꯥꯏꯈꯤꯕ ꯑꯗꯨ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯍꯥꯞꯄꯤꯗꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯗ ꯆꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯣꯏ ꯑꯗꯨꯅꯅꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯍꯩꯊꯕꯤꯔꯦ ꯍꯥꯏꯅ ꯔꯣꯃꯤꯌꯥ 5ꯗ ꯍꯥꯏꯔꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯂꯩ ꯑꯗꯨꯅ ꯑꯩꯅ ꯇꯧꯒꯗꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯑꯩꯉꯣꯟꯗꯒꯤ ꯀꯔꯝꯅ ꯊꯣꯛꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤ ꯑꯩꯕꯨ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯇꯝꯕꯤꯕ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯑꯩꯅ ꯉꯥꯖꯕ ꯑꯗꯨꯗꯒꯤ ꯑꯣꯏꯔꯛꯀꯅꯤ ꯑꯩꯉꯣꯟꯗ ꯏꯁ꯭ꯋꯔꯅ ꯄꯥꯡꯒꯜꯗꯤ ꯄꯤꯕꯤꯗꯅ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯀꯨꯏꯅ ꯈꯥꯡꯉꯨ ꯍꯥꯏꯅ ꯍꯥꯏꯔꯣꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯩ ꯃꯁꯤ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯒ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯤꯅꯝꯖꯩ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯇꯧ ꯍꯥꯏꯔꯤꯕ ꯑꯗꯨ ꯅꯪ ꯇꯧꯕ ꯉꯝꯒꯅꯤ ꯎꯠꯄꯤꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯅꯪ ꯃꯗꯨ ꯇꯧꯕ ꯉꯝꯒꯅꯤ ꯑꯩ ꯃꯗꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯁꯤ ꯏꯁ꯭ꯋꯔꯅ ꯅꯪꯅ ꯃꯗꯨ ꯉꯝꯂꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯅꯁꯨ ꯃꯗꯨ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯝꯂꯣꯏ ꯑꯗꯨꯅ ꯅꯪ ꯆꯨꯝꯅ ꯈꯟꯕ ꯇꯝꯒꯗꯕꯅꯤ ꯅꯪꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨ ꯇꯧꯕꯤꯌꯨ ꯅꯩꯅꯕꯤꯌꯨ ꯅꯤꯡꯁꯤꯡꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯅꯪꯅ ꯍꯦꯟꯅ ꯂꯩꯔꯤꯕ ꯃꯈꯩ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯪꯅ ꯍꯦꯟꯅ ꯈꯪꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯪꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯅ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗ ꯅꯤꯡꯁꯤꯡꯂꯒ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯅꯣꯡꯃ ꯃꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯇꯤꯚꯤꯗ ꯍꯥꯏꯔꯤꯕ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯪ ꯀꯔꯝꯅ ꯕ꯭ꯔꯪ ꯕ꯭ꯔꯪ ꯍꯥꯏꯕ ꯉꯝꯂꯤꯕꯅꯣ ꯀꯔꯤꯒꯨꯝꯕ ꯃꯦꯆꯤꯟ ꯑꯃꯅ ꯅꯉꯣꯟꯗ ꯄ꯭ꯔꯣꯝꯞꯠꯀ ꯇꯧꯕ꯭ꯔꯥ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯑꯩꯅ ꯆꯍꯤ 30 ꯃꯊꯛꯇ ꯅꯩꯅꯗꯨꯅ ꯂꯥꯛꯆꯔꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯈꯔꯗ ꯂꯥꯏ ꯐꯠꯇꯕꯅ ꯅꯈꯣꯏ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ ꯑꯩꯅꯗꯤ ꯅꯈꯣꯏ ꯌꯥꯝꯅ ꯈꯪꯂꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯗꯨ ꯅꯉꯣꯟꯗ ꯂꯩ ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯇꯥꯅꯅꯕ ꯅꯪꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯇꯁꯦꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯥꯔꯒꯗꯤ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯪꯅ ꯂꯧꯁꯤꯜꯂꯤꯕꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯈꯨꯗꯤꯡꯃꯛ ꯑꯩ ꯑꯃꯨꯛ ꯍꯥꯏꯖꯔꯔꯣꯏ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯁꯦꯛꯁꯟ ꯑꯁꯤꯗ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯩꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯁꯦꯡꯗꯣꯛꯆꯒꯦ ꯑꯗꯨꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯈꯔ ꯑꯩꯅ ꯈꯟꯒꯦ ꯌꯥꯎꯅ ꯈꯟꯅꯅꯕ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯇꯥꯛꯄꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ
ꯑꯐꯕꯔꯣꯝꯗ ꯍꯣꯡꯗꯣꯛꯄꯤꯈꯤ꯫ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯍꯥꯏꯈ꯭ꯔꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯈꯟꯒꯗꯕ ꯋꯥꯈꯜ ꯑꯗꯨꯗꯤ ꯑꯩ ꯏꯁ꯭ꯋꯔꯒꯤ ꯃꯃꯥꯡꯗ ꯆꯨꯝꯅ ꯂꯦꯞꯂꯦ꯫ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯁꯥꯎꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯌꯥꯕꯤꯔꯕꯅꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯑꯩ ꯑꯀꯤꯕꯗ ꯑꯃꯨꯛ ꯅꯣꯟꯖꯔꯔꯣꯏ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯀꯣꯂꯣꯁꯤꯌꯥ 3:2ꯅ ꯍꯥꯏ, ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯃꯊꯛꯂꯣꯝꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯗꯨꯗ ꯊꯝꯃꯨ꯫ ꯑꯗꯨꯅ ꯅꯪꯅ ꯃꯥꯡꯖꯧꯅꯅ ꯋꯥꯈꯜ ꯈꯜꯍꯧꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯕꯁꯨ ꯅꯪ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯕ ꯉꯝꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯆꯃꯝꯅꯕꯒꯤ ꯃꯊꯧ ꯇꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯅ ꯋꯥꯈꯜ ꯈꯟꯕꯒꯤ ꯁꯦꯛꯁꯟ ꯍꯥꯏꯅ ꯀꯧꯕ ꯇꯁꯦꯡꯅ ꯅꯪꯒꯤ ꯄꯨꯛꯅꯤꯡꯕꯨ ꯅꯧꯊꯣꯛꯍꯟꯒꯗꯕ ꯑꯐꯕ ꯋꯥꯈꯜ ꯈꯟꯒꯦ ꯌꯥꯎꯅ ꯅꯪꯅ ꯒꯥꯔꯤ ꯊꯧꯔꯤꯉꯩ, ꯏꯔꯨꯖꯔꯤꯉꯩ ꯅꯠꯇ꯭ꯔꯒ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯖꯅ ꯐꯝꯂꯒ ꯈꯟꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯃꯃꯥꯡꯗ ꯑꯩ ꯆꯨꯝꯅ ꯂꯦꯞꯂꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯈꯜ ꯑꯁꯤ ꯅꯣꯡꯃꯗ 10ꯂꯛ ꯈꯟꯕꯗ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯗꯤ ꯀꯥꯟꯅꯗ꯭ꯔꯕꯅꯤ, ꯑꯩꯗꯤ ꯐꯠꯇ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯟꯕꯕꯨꯗꯤ ꯃꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯕ ꯍꯦꯟꯒꯅꯤ꯫ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯁꯨꯛꯀꯤ ꯂꯥꯏꯔꯤꯕꯅꯣ? ꯐꯠꯇꯕ ꯋꯥꯈꯜꯗꯤ ꯍꯦꯛꯇ ꯂꯥꯏꯅ ꯂꯥꯛꯏ꯫ ꯑꯀꯤꯕ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯑꯩ ꯀꯤꯔꯣꯏ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯕ ꯑꯗꯨ ꯑꯩꯅ ꯇꯧꯒꯅꯤ ꯍꯥꯏꯅ ꯅꯣꯡꯃꯗ 10ꯂꯛ ꯈꯟꯖꯔꯒꯗꯤ ꯀꯌా ꯌꯥꯝꯅ ꯐꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯔꯤꯁꯨꯕ ꯑꯣꯏꯅ ꯅꯩꯅꯅꯤꯡꯕ ꯑꯗꯨꯗꯤ ꯐꯤꯂꯤꯞꯄꯤꯌꯥ 4:19ꯗ ꯌꯥꯎꯏ꯫ ꯃꯁꯤ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯈꯜ ꯑꯃꯅꯤ ꯃꯗꯨꯗꯤ ꯑꯩꯕꯨ ꯀꯜꯍꯟꯕꯤꯔꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯑꯩꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯕ ꯉꯝꯖꯩ꯫ ꯌꯥꯝꯅ ꯄꯥꯡꯒꯜ ꯂꯩꯔꯕ ꯋꯥꯈꯜꯂꯣꯟ ꯅꯈꯣꯏꯗ ꯑꯩꯅ ꯈꯜꯍꯟꯅꯤꯡꯉꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯑꯗꯨ ꯇꯧꯕ ꯑꯩ ꯉꯝꯃꯤ꯫ ꯑꯩꯒ ꯑꯃꯨꯛꯇ ꯍꯥꯏꯃꯤꯟꯅꯁꯤꯔꯥ? ꯑꯩ ꯇꯧꯕ ꯉꯝꯃꯤ꯫ ꯑꯃꯨꯛꯇ ꯍꯥꯏꯁꯤ, ꯑꯩ ꯇꯧꯕ ꯉꯝꯃꯤ꯫ ꯑꯩꯅ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯀ ꯍꯥꯏꯁꯤ꯫ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯃꯤꯟꯅꯁꯤ ꯑꯗꯨꯒ ꯇꯤꯚꯤꯗ ꯌꯦꯡꯂꯤꯕꯁꯤꯡꯁꯨ ꯑꯩꯒ ꯂꯣꯏꯅꯅ ꯍꯥꯏꯃꯤꯟꯅꯁꯤ꯫ ꯌꯥꯝꯅ ꯂꯥꯎꯅ ꯍꯥꯏꯕꯤꯌꯨ, ꯑꯩ ꯇꯧꯕ ꯉꯝꯃꯤ꯫ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯅꯪꯒꯤ ꯅꯨꯡꯗ ꯅꯪꯅ ꯈꯟꯖꯔꯒꯗꯤ ꯅꯪꯉꯣꯟꯗ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯑꯃꯁꯨꯡ ꯃꯥꯏꯊꯤꯕ ꯊꯦꯡꯅꯔꯣꯏ꯫ ꯃꯤ ꯀꯌꯥ ꯑꯃ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯆꯠꯄ ꯍꯧꯔꯛꯂꯝꯂꯕꯁꯨ ꯑꯔꯣꯏꯕ ꯐꯥꯎꯕ ꯃꯈꯣꯏꯅ ꯆꯠꯄꯗꯤ ꯏꯉꯝ ꯉꯝꯅꯗꯦ꯫ ꯁꯟꯗꯦꯗ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯆꯔꯥ ꯍꯦꯟꯕ ꯌꯥꯝꯅ ꯂꯥꯏꯅ ꯊꯣꯛꯏ꯫ ꯃꯗꯨ ꯑꯔꯨꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯇ꯭ꯌꯨꯁꯗꯦ ꯅꯨꯃꯤꯠꯇ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤꯡꯒ ꯆꯠꯊꯣꯛꯄꯗ ꯃꯈꯣꯏꯅ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯆꯥꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯪ ꯆꯥꯗꯅ ꯂꯩꯕ ꯉꯝꯕ ꯑꯗꯨꯅꯤ ꯂꯨꯔꯤꯕꯁꯤ꯫ ꯃꯗꯨꯅ ꯅꯪꯅ ꯈꯜꯂꯛꯄ ꯌꯥꯏ, ꯃꯁꯤꯗꯤ ꯑꯩ ꯉꯝꯂꯔꯣꯏ, ꯃꯁꯤꯗꯤ ꯌꯥꯝꯅ ꯂꯨꯃꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯧꯐꯝ ꯊꯣꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯨ ꯅꯪꯉꯣꯟꯗ ꯂꯩꯔꯒꯗꯤ ꯅꯪ ꯃꯗꯨ ꯇꯧꯕ ꯉꯝꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯋꯥꯔꯦꯞꯂꯒ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯕ ꯉꯝꯂꯣꯏ꯫ ꯑꯩꯅ ꯈꯟꯕꯗ ꯃꯤꯁꯤꯡ ꯑꯁꯦ ꯃꯈꯣꯏꯒꯤ ꯇꯧꯕ ꯉꯝꯕ ꯄꯥꯡꯒꯜ ꯑꯗꯨ ꯆꯥꯗ 2%, 3%, 4% ꯈꯛꯇ ꯁꯤꯖꯤꯟꯅꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯅ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯍꯜꯂꯤꯕꯅꯤ꯫ ꯃꯌꯥꯝꯅ ꯈꯟꯅꯩ, ꯃꯁꯤ ꯑꯩꯒꯤꯗꯃꯛ ꯌꯥꯝꯅ ꯂꯨꯏ, ꯑꯩ ꯃꯁꯤ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤ ꯍꯣꯡꯗꯣꯛꯇꯨꯅ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯍꯥꯏꯕꯤꯌꯨ, ꯄꯨꯟꯁꯤꯗ ꯑꯩꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨ ꯑꯩ ꯇꯧꯕ ꯉꯝꯒꯅꯤ ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯄꯥꯡꯒꯜ ꯄꯤꯅꯕꯤ꯫ ꯄ꯭ꯔꯚꯨꯒꯤ ꯄꯥꯡꯒꯜꯗ ꯑꯩ ꯀꯟꯖꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯇꯧꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯒ ꯅꯪ ꯃꯁꯤꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯒꯗꯕꯅꯤ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯅꯅꯕ ꯑꯋꯥꯕ ꯃꯇꯝ ꯑꯗꯨꯁꯨ ꯅꯪ ꯃꯥꯌꯣꯛꯅꯒꯗꯕꯅꯤ꯫ ꯃꯁꯤꯕꯨ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯑꯩ ꯈꯨꯗꯝ ꯑꯃ ꯄꯤꯗꯨꯅ ꯍꯥꯏꯒꯦ꯫
ꯃꯃꯥꯡꯒꯤ ꯍꯞꯇꯥꯗ ꯑꯩ ꯏꯁꯥꯒꯤ ꯆꯍꯤ 64 ꯁꯨꯕꯒꯤ ꯕꯔꯊꯗꯦ ꯑꯣꯏꯈꯤ꯫ ꯑꯩꯗꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯌꯥꯝꯅ ꯇꯧꯕ ꯃꯤꯁꯛ ꯑꯃꯗꯤ ꯅꯠꯇꯦ꯫ ꯋꯥꯀꯤꯡ ꯈꯔ ꯆꯠꯄ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯗꯨꯅ ꯍꯛꯆꯥꯡ ꯑꯗꯨꯝ ꯈꯔ ꯐꯅ ꯂꯩꯖꯩ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯒꯤ ꯗꯤꯁꯦꯝꯕꯔꯗ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯔꯛꯄꯒꯨꯝꯅ ꯇꯥꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯅꯪꯒꯤ ꯑꯔꯣꯏꯕ 3ꯁꯨꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯅꯄꯥꯡꯒꯜ ꯀꯟꯅꯅꯕꯒꯤꯗꯃꯛ ꯅꯪ ꯇꯁꯦꯡꯅ ꯁꯥꯖꯦꯜ ꯈꯔ ꯇꯧꯕ ꯃꯊꯧ ꯇꯥꯏ꯫ ꯍꯣꯏ, ꯑꯩ ꯍꯥꯟꯅꯗꯒꯤ ꯆꯥꯕ ꯊꯛꯄꯗ ꯌꯥꯝꯅ ꯑꯗꯨꯝ ꯆꯦꯛꯁꯤꯜꯂꯒ ꯂꯥꯛꯆꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯁꯥꯖꯦꯜ ꯇꯧꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩ ꯑꯗꯨꯝ ꯌꯩꯊꯣꯛꯂꯒ ꯂꯥꯛꯂꯤ꯫ ꯃꯌꯥꯝ ꯍꯥꯏꯁꯤ ꯌꯩꯊꯣꯛꯄ꯫ ꯑꯩꯅ ꯃꯐꯝ ꯀꯌꯥꯗ ꯀꯣꯏꯆꯠ ꯆꯠꯄ ꯃꯔꯝꯅ ꯁꯥꯖꯦꯜ ꯇꯧꯅꯅꯕ ꯖꯤꯝꯗ ꯆꯠꯄ ꯑꯗꯨ ꯑꯩꯅ ꯃꯗꯨ ꯌꯩꯊꯣꯛꯂꯝꯃꯤ꯫ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯕ ꯑꯗꯨ ꯇꯧꯗꯅꯕ ꯌꯩꯊꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯕ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯊꯥꯖꯕꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯗꯣꯛꯂꯒꯗꯤ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯣ꯫ ꯊꯥꯡꯗꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯁꯃꯨꯗ꯭ꯔ ꯑꯗꯨ ꯇꯪꯈꯥꯏ ꯈꯥꯏꯈꯤꯗꯦ꯫ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯈꯟꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥꯔꯦꯞꯆꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗꯤ ꯃꯗꯨꯗꯤ, ꯐꯔꯦ ꯏꯁ꯭ꯋꯔ, ꯃꯁꯤ ꯅꯪꯅ ꯇꯧ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯇꯧꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯅꯪꯅ ꯇꯧꯕ ꯉꯝꯂꯣꯏꯗꯧꯕ ꯑꯗꯨꯗ ꯋꯥꯈꯜ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯊꯕꯛ ꯑꯗꯨ ꯇꯧꯒꯗꯕꯅꯤ꯫ ꯅꯪꯅ ꯄꯤꯕ ꯉꯝꯕ ꯑꯗꯨ ꯄꯤꯌꯨ꯫ ꯅꯪꯅ ꯇꯧꯕ ꯉꯝꯕ ꯑꯗꯨ ꯇꯧ꯫ ꯅꯪꯅ ꯏꯁ꯭ꯋꯔꯒ ꯃꯇꯝ ꯂꯣꯏꯅꯕ ꯉꯝꯕ ꯃꯇꯝ ꯑꯗꯨ ꯂꯣꯏꯅꯕꯤꯌꯨ꯫ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯈꯣꯏꯗꯒꯤ ꯍꯤꯔꯝ ꯀꯌꯥ ꯑꯃ ꯍꯨꯗꯨꯅ ꯂꯩ, ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯄꯨꯡ ꯐꯥꯕ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗꯅ ꯂꯩ꯫ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯨꯏꯅ ꯈ꯭ꯋꯥꯡ ꯅꯥꯔꯝꯃꯤ꯫ ꯅꯪꯕꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯋꯥꯍꯟꯕ ꯑꯗꯨ ꯀꯌꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯤꯕꯅꯣ꯫ ꯅꯈꯣꯏꯁꯨ ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯕꯗꯤ ꯅꯈꯣꯏꯒꯤ ꯅꯈ꯭ꯋꯥꯡ ꯑꯗꯨ ꯀꯟꯗ꯭ꯔꯕꯗꯤ ꯇꯣꯡꯂꯒ ꯄ꯭ꯂꯦꯠꯐꯣꯔꯝꯗꯒꯤ ꯑꯃꯨꯛ ꯆꯣꯡꯈꯠꯇꯨꯅ ꯑꯃꯨꯛ ꯀꯨꯝꯊꯗꯨꯅ ꯇꯧꯕ ꯉꯝꯂꯝꯂꯣꯏ꯫ ꯏꯁ꯭ꯋꯔ ꯊꯥꯒꯠꯄ ꯈꯨꯔꯨꯝꯕ ꯇꯧꯕ ꯃꯇꯝꯗ ꯆꯣꯡꯐꯟꯗꯨꯅ ꯇꯧꯔꯒꯁꯨ ꯃꯗꯨ ꯂꯣꯏꯔꯕꯗꯗꯤ ꯑꯩ ꯃꯗꯨ ꯑꯃꯨꯛ ꯇꯧꯕ ꯉꯝꯖꯗꯦ꯫ ꯑꯗꯨꯅ ꯑꯩ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯋꯥꯔꯦꯞꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯐꯤꯚꯝ ꯃꯨꯔꯇꯤꯒ ꯐꯖꯗꯨꯅ ꯂꯩꯔꯗꯧꯅꯤ꯫ ꯑꯗꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯑꯩꯅ ꯐꯝꯃꯨ ꯂꯦꯞꯄꯨ 10ꯂꯛ ꯇꯧꯔꯒ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯩ ꯆꯠꯄ ꯉꯝꯂꯔꯣꯏ꯫ ꯑꯐꯕ ꯑꯃ ꯑꯣꯏꯔꯛꯅꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯋꯥꯕ ꯐꯥꯎꯔꯒ ꯆꯠꯅꯤꯡꯗꯦ꯫ ꯁꯦꯟꯗꯣꯡ ꯀꯣꯛꯅꯅꯕ, ꯌꯨꯝ ꯀꯩ ꯐꯖꯅ ꯂꯩꯅꯅꯕ ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯅꯕꯒꯤ ꯄꯨꯟꯁꯤꯗ ꯆꯨꯝꯅ ꯂꯩꯕ ꯉꯝꯅꯅꯕ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯏ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯈꯨꯗꯝ ꯑꯃꯛꯇꯅꯤ ꯎꯠꯆꯔꯤꯕ ꯑꯁꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯑꯆꯤꯟꯕ ꯃꯔꯛ ꯑꯁꯤꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕ ꯑꯁꯤ ꯑꯆꯧꯕ ꯊꯕꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯃꯁꯤ ꯑꯩ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯩ꯫ ꯄꯨꯟꯁꯤꯗ ꯑꯩꯅ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯑꯗꯨ ꯑꯩ ꯇꯧꯕ ꯉꯝꯒꯅꯤ꯫ ꯃꯁꯤꯒꯤ ꯁꯥꯁ꯭ꯇ꯭ꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯄꯗ 18 ꯑꯩꯕꯨ ꯄꯥꯡꯒꯜ ꯀꯟꯍꯟꯕꯤꯕ ꯈ꯭ꯔꯤꯁ꯭ꯇꯒꯤ ꯃꯄꯥꯟꯅ ꯑꯩꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯃꯤ꯫ ꯃꯁꯤꯕꯨ ꯌꯥꯝꯅ ꯐꯖꯗ꯭ꯔꯣ? ꯌꯥꯝꯅ ꯐꯖꯕ ꯁꯥꯁ꯭ꯇ꯭ꯔꯒꯤ ꯋꯥꯍꯩꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯍꯦꯛꯇꯒꯤꯗꯃꯛ ꯑꯩ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯅ ꯇꯧꯕ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯉꯁꯤ ꯑꯌꯨꯛ ꯑꯁꯤꯗ ꯀꯅꯥ ꯃꯁꯤ ꯑꯩ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤ ꯈꯟꯕ ꯂꯩꯕꯒꯦ? ꯅꯧꯅ ꯄꯣꯛꯂꯕ ꯑꯍꯤꯡꯕ ꯏꯁ꯭ꯋꯔꯒꯤ ꯊꯋꯥꯏꯅ ꯊꯜꯂꯕ ꯊꯥꯖꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯅꯪꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯪꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯆꯨꯝꯅ ꯈꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯂꯥꯏ ꯐꯠꯇꯕꯅ ꯅꯪꯕꯨ ꯃꯥꯏꯊꯤꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯁꯤꯃꯗꯤ ꯍꯥꯏꯅꯤꯡꯉꯤ ꯃꯗꯨꯗꯤ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯍꯧꯅꯅꯕꯒꯤꯗꯃꯛ ꯊꯦꯡꯃꯜꯂꯤ ꯍꯥꯏꯕ ꯂꯩꯇꯦ꯫
Nang yamna kuina ngaimankhre, yamna thengmankhre, haina lai fattabana nangonda oidaba adum nganglamgani. Nangnasu asumna hairamba yai madudi aigi yum panbagi punsi asida asukki matik mafam marang khangdaba leire. Natraga imung ase ka henna chaimankhre aduna masibu sengdoknaba hotnarubagi karisu kanaba leiraroi. Aigi sendon koknanaba lambi leiraroi natraga masigi mari ase amuk semgatnabagi lambi amuk leitre. Aduga asiguma mayam ase mayoknadana nangna chatlagadi nangi mathangi khongthangda atopa ama adum nang mayoknarakani. Masi nangi haksang sajen tawduna haksang phananabagi oiragani yamna fai. Mamangi December dagi haksang sajel tawnanaba muscles ki expert chiropractor gi mafamda chatlui. Mahakna asigumba Olympic ki mawongda training piba ngamba gym ama hangdoknanaba manglanama mangjaki. Aduga masi tawnanaba aibusu mahakna thaugatpirami. Aigi ipuroibanasu aibu thaugatpirami. Aduga masigi matangda Ishwarna hairakpadagidi masi ai taurage haina lepki. Aigi coach adu actor Vim Diesel Mali ni. Mahakti masamahu yamna fai aduna yamna fazana phawba chatpa ngamdabagumna tawi. Aduna chahi 34 suraba preacher nupi amabu training tawbiba haiba asi mahak nungaiba phawramgadra haina aina khalami. Adubu amabu oirabasu aikhoi fazana sathaminaki. Madugi matungda coach ama amuk lakhi. Aduna hapta anigi manungda coach ama amuk sinki. Mahakni Bhim Diesel Mali hairiba asi. Aina sukhang khangdaba training amada mahakna aibu training tawiki. Masidi nangna yamna thuna tawgadaba sajen mangani. Aduga masi aina tawba matamda minute 35 changi. Aduga hairiba minute 35 asida ai pothaba yade. Marak asida ising thakpa phawba yade. Masigi marak asida bench press 100 aduga dumbbell 75 lak thangatkani. Nakhoinadi yamna laina dumbbell thangatpa haina khalumgani. Adubu madu aina 75 lak thangatlibani. Aigi haksang yamna thindoklami. Masi aigi isanupina hana aingondagi tawrami. Aduna masigi matangda mahakna haiba matamda aina madu tawba ngamloi haina khalami. Aduna ahanbada coach aduda aina hairami madudi madu ai tawba ngamloi haina. Maramdi masi aina haurakpa tha marida mangairi. Ai pakhatpanasu thak thak niklami. Madu tawba ngamloi haina ai tasengna khalami. Aduda mahakna aibu yengduna hairami nangi wakhal aduna nangbu sontahanganu. Nangna tawba ngamgani haina khanba adu nang tawba ngamgani. Aina prithibigi mafam kayada wakhalgi matangda takliba asimak mahakna khanglami. Mahakna makhatana hai aikhoigi motodi ngamloi haina yaithokanu adu oiba tarabadi nang fol phangani. Phare adudi ai masi tawba ngamgani haina khallage haina khalami. Ai masi tawba ngamgani. Hapta adugi numit khudingi masi ai tawba ngamgani haina hanjin hairami. Aduna madu ai tawba horaklami. Aduga mayai salakpada kok ngawba horaklami. Aduna aina mangonda kok ngawba horakle haibada mahakna hai adu oiba tarabadi nangna tawba ngamba adu ta tawro. Hauzik phawba nang phajana tawkhre. Masidagi henna tawhalaroi. Masigi matungda karigumba ama phawhanba wafam ama aingonda mahakna hairaki. Aina tawba ngamba adu tawraba matungda ai sor mapi honduna leirami. Aduna mahakna hairaki nupi haibasidi adunidana. Adudagidi aina makhatana amuk tawrami.
ꯃꯤ ꯑꯌꯥꯝꯕꯅ ꯃꯈꯣꯏꯒꯤ ꯃꯇꯥꯡꯗ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯍꯧꯈꯤꯕ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯃꯔꯝꯅ ꯃꯌꯥꯏ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯍꯦꯛꯇ ꯇꯣꯛꯊꯣꯛꯏ ꯑꯗꯨꯒ ꯂꯥꯏ ꯐꯠꯇꯕꯗ ꯍꯦꯛꯇ ꯇꯥꯏꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯅꯪꯒꯤ ꯅꯝꯊꯤꯔꯕ ꯋꯥꯈꯜ ꯑꯗꯨꯅꯅꯤ ꯑꯩꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯍꯦꯛꯇ ꯈꯨꯗꯝ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯈꯣꯏ ꯍꯞꯇꯥ ꯑꯃꯗ 3 ꯂꯛ ꯖꯤꯝꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯃꯗꯨ ꯅꯪ ꯇꯧꯕ ꯉꯝꯗꯕꯁꯨ ꯌꯥꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪ ꯀꯔꯝꯅ ꯆꯠꯊꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯅꯪ ꯑꯗꯨꯝ ꯋꯥꯔꯦꯞꯆꯧ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤꯗꯤ ꯅꯤꯌꯣꯝ ꯑꯃꯈꯛ ꯇꯥꯛꯆꯕꯅꯤ ꯃꯗꯨꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯌꯦꯡꯁꯨ ꯑꯩꯕꯨ ꯅꯨꯡꯗ ꯄꯥꯡꯒꯜ ꯄꯤꯕꯤꯅꯕ ꯃꯍꯥꯛꯀꯤ ꯃꯄꯥꯟꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛꯇ ꯇꯧꯕ ꯉꯝꯒꯅꯤ ꯑꯩ ꯃꯁꯤ ꯋꯥꯔꯦꯞꯆꯔꯕꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯡꯗ ꯁꯦꯝ ꯁꯥꯔꯒ ꯂꯩꯒꯗꯕꯅꯤ ꯔꯣꯃꯤꯌꯥ 9:38 ꯅꯪꯒꯤ ꯅꯨꯡꯗ ꯍꯧꯖꯤꯛ ꯃꯩ ꯆꯥꯛꯈꯠꯂꯛꯂꯒꯅꯤ ꯊꯥꯖꯩ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯌꯨꯛ ꯑꯁꯤꯗ ꯃꯗꯨꯒꯤ ꯃꯩ ꯑꯗꯨ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯅꯕ ꯑꯩꯅ ꯍꯨꯃꯥꯏ ꯍꯨꯝꯖꯤꯟꯒꯗꯧꯔꯤꯕꯅꯤ ꯊꯥꯒꯠꯆꯔꯤ ꯔꯣꯃꯤꯌꯥ 9:38ꯇ ꯌꯦꯡꯃꯤꯟꯅꯁꯤ ꯃꯁꯤ ꯑꯉꯛꯄꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯔꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯍꯥꯛꯀꯤ ꯃꯄꯥꯟꯅ ꯂꯥꯟꯉꯝꯕꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯜꯂꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯂꯥꯟꯉꯝꯕꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯜꯂꯤꯕꯅꯣ ꯂꯥꯟꯉꯝꯕ ꯍꯥꯏꯕ ꯑꯁꯤ ꯐꯥꯎꯕꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨꯕꯨ ꯀꯔꯝꯅ ꯅꯪ ꯂꯥꯟꯉꯝꯕꯁꯤꯡꯗꯒꯤ ꯍꯦꯜꯂꯤꯕꯅꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯆꯍꯤ ꯀꯌꯥ ꯆꯨꯞꯅ ꯑꯩ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯥꯛꯆꯔꯤ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯞꯆꯤꯟꯕꯤ ꯑꯩꯅ ꯊꯥꯖꯕꯗ ꯂꯥꯟꯉꯝꯕꯁꯤꯡꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯂꯝꯂꯕꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗꯒꯤ ꯅꯪ ꯃꯗꯨꯕꯨ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯟ ꯊꯦꯡꯅꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯈꯪꯕ ꯑꯗꯨꯕꯨꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯀꯤꯗꯕ ꯑꯗꯨꯕꯨꯅꯤ ꯅꯪꯅ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯗꯨꯗ ꯅꯪ ꯂꯥꯡꯇꯛꯅꯔꯣꯏ ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯨꯡꯗ ꯅꯪꯅ ꯈꯪꯖꯕ ꯑꯃ ꯂꯩ ꯑꯃ ꯑꯣꯏꯔꯕꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯑꯩ ꯄꯨꯝꯅꯃꯛꯄꯨ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯄꯥꯡꯒꯜ ꯄꯤꯅꯕꯤꯕ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯅ ꯇꯧꯕ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯁꯤꯒꯨꯝꯕ ꯄꯥꯡꯒꯜ ꯂꯩꯔꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯅꯪꯅ ꯇꯣꯏꯅ ꯑꯌꯨꯛꯀꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗꯒꯤ ꯈꯜꯂꯒꯗꯤ ꯅꯪꯉꯣꯟꯗ ꯀꯌꯥ ꯑꯐꯕ ꯑꯣꯏꯒꯅꯤ ꯉꯁꯤ ꯑꯩꯅ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯑꯗꯨ ꯑꯩ ꯇꯧꯕ ꯉꯝꯒꯅꯤ ꯉꯁꯤ ꯑꯩꯅ ꯀꯔꯤ ꯊꯦꯡꯅꯔꯕꯁꯨ ꯃꯗꯨ ꯑꯩ ꯃꯥꯌꯣꯛꯅꯕ ꯉꯝꯒꯅꯤ ꯑꯩꯅ ꯋꯥꯍꯪ ꯈꯨꯗꯤꯡꯗꯤ ꯄꯥꯎꯈꯨꯝ ꯈꯪꯗ꯭ꯔꯕꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯔꯝꯗꯤ ꯄꯥꯎꯈꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯈꯪꯕ ꯃꯍꯥꯛꯄꯨ ꯑꯩꯅ ꯈꯪꯖꯩ ꯋꯥꯌꯦꯟ ꯃꯄꯨꯁꯤꯡ 6ꯇ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯅꯈꯣꯏꯕꯨ ꯍꯔꯥꯎꯍꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯍꯔꯥꯎꯖꯔꯤ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯩ ꯂꯤꯖꯒꯦ ꯃꯁꯤ ꯑꯩꯅ ꯍꯥꯟꯅꯁꯨ ꯂꯤꯈ꯭ꯔꯕꯅꯤ ꯑꯩꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯍꯧꯕ ꯊꯥ 2 ꯃꯇꯨꯡꯗ ꯅꯣꯡꯃ ꯑꯩ ꯍꯤ ꯑꯃꯗ ꯐꯝꯗꯨꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯡꯗ ꯑꯄꯣꯝꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯀꯔꯤꯅꯅꯣ ꯃꯁꯤꯕꯨ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯋꯥꯈꯜꯒ ꯁꯦꯔꯥꯟꯅꯅ ꯐꯥꯎꯕ ꯈꯜꯂꯝꯃꯤ
Nakoina khaliba aduni aidi taibangpan pumba taktana kari amata taude. Nangi nungda layriba Kristagi mapanna Ishwarna nangonda tauhaningba khudingmak nang tauba ngami haiba asi khangbra. Adubu madu taunanabagidamag Joyce Meyer Ministry haibasi mahakpu ekhoi mimyam thakajri mahakna ekhoi ngonda tawbiriba thakajri ngai haifam leite mahakna ekhoi bu phi moru adu khakta natana leidiba singna chinchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu ekhoi mimyam thakajri mahakna ekhoi ngonda tawbiriba thakajri ngai haifam leite